ngasisu APJ Abdul Kalam hairamba yamna maror wafam ama pudun laksari masigi video si yengpiraga adom-adom wakhal su soidana change tawhangani haina thajai maram asina video si loibho yengbiu isam samba khudam ama laurage yengsi nongma hangoi amana upambe amagi mathak ithang thangba matol adu yaunaba karage haina mapuning da chap yungna letlummi atopa hangoi sing aduna karenarami madu oiba yaroda wafamni nangna madu sungam ngamloi haina yamna kana lausinaraki hangoi aduna magi wakal pandam adu thungnaba phawbada haibadi upambe adugi mathak ithang thangba saruk adu yauraba phawbada karenaba letlamde hangoi aduna karamna upambe adugi mathak adu yauba ngamlibano haibadu mayam punna yengminasi hangoi aduna mai pakpa ngamlibagi maramdi mahak mana pangba hangoi haibadu oiramni amasung mahakna khalami hangoi mayam aduna lauribadu mahakpu uthak adu yaunabagi thawna hapirakpani haina masiga chap manana aranba wakhal punamakta na pangsinnagadabani nangna nangi punsigi pandam adu mai paksanabagi damak na pangsinnaba asina kaidonungda lon thoktaba amadi oihalloi masiga manana tasan bahai basina nangbu thak wangba amani haina sakhanggadaba natte munna taw chawkhraba samudragi isingi ipak asina kaidonungda hi amabu luphangadaba natte hi adugi manungda ising chanaktiba phawbudi masiga chap manana पृथ्वी अरानब वखलोल असिना कैदौनुंगदा नंगबु सिंगथगदब नत्ते करिगुंबा नंगना मखोइगी अरानब वखलोल अदुबु नंगी नफमदा ममी ताहंद्रबदि मरम असिना अरानब वखलोल पुलमक्तगी अफब वखलोंदा खनब तंगदबनि करिगुंबा नंगना फत्रब वखलोंदगी अफब वखलोंदा खंगजब ngamlagadi matam khudimakta mai pakpa misak ama haibadu soidana oigani masini APJ Abdul Kalam na heramba yamna marik chulo ofam aigi channel asibu karigumba ahanba thengnoiba tarabadi subscribe tawsinbiramu adom-adomna video asi yengbiraga knowledge khara torabasu tansinba ngamjare hairabadi like tawsinbiramu amadi comment tawbusu kaubiramganu mathangi video da mu thengnarasi